ꯈꯪꯍꯟꯖꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯃꯤꯅ ꯌꯦꯡꯕꯤꯒꯅꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯈꯨꯟꯅꯥꯏ ꯑꯃꯠꯇꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯦꯝꯖꯕ ꯅꯠꯇꯦ 10 signs ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯪꯅ ꯃꯥꯅ ꯅꯨꯡꯁꯤꯌꯦ ꯈꯜꯂꯁꯨ ꯅꯪꯅ ꯈꯜꯂꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯅꯨꯡꯁꯤ ꯃꯔꯣꯜ ꯈꯪꯉꯤ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯣꯡꯗꯣꯛꯑꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯕ ꯄꯣꯠꯇꯨꯗꯒꯤ ꯄꯥꯔꯠꯅꯔꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯕꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯄꯣꯠꯇꯨꯒ ꯃꯥꯟꯅꯗꯦ ꯃꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗ ꯅꯈꯣꯏ ꯑꯅꯤꯃꯛꯇ ꯅꯤꯡꯕ ꯊꯨꯡꯍꯟꯗꯦ ꯃꯗꯨꯅ ꯍꯦꯟꯅ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯌꯥꯕ ꯑꯃꯕꯨ ꯈꯧꯔꯥꯡꯍꯜꯂꯤ ꯃꯁꯤ ꯑꯔꯨꯕ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯁꯥꯏꯟꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯣꯏꯅ ꯅꯪꯒꯤ ꯀꯦꯌꯔ ꯂꯧꯗꯦ ꯍꯥꯏꯕꯒꯤ ꯅꯪꯅ ꯈꯜꯂꯨꯔꯤꯕꯗꯨꯒꯤ ꯑꯣꯟꯅꯕꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯔꯤꯕ ꯁꯥꯏꯟꯁ ꯃꯌꯥꯝꯗꯣ ꯈꯪꯃꯤꯟꯅꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯃꯔꯝꯗꯤ ꯅꯪꯅ ꯈꯪꯕꯗ ꯑꯃꯠꯇ ꯆꯤꯊꯗꯅꯕ ꯑꯗꯨꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯄꯤꯄꯥꯒꯤ ꯄꯨꯟꯁꯤ ꯆꯦꯅꯦꯜꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯑꯣꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯥꯏꯀꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯍꯦꯟꯅ ꯌꯦꯡꯕ ꯐꯪꯅꯕ ꯍꯧꯔꯁꯤ ꯑꯗꯨꯗꯤ 1 ꯃꯈꯣꯏꯅ ꯇꯧꯁꯟꯅꯩ ꯕꯤꯖꯤ ꯑꯣꯏꯕ ꯁꯥꯗꯨꯅ ꯃꯈꯣꯏꯅ ꯇꯧꯁꯟꯅꯩ ꯕꯤꯖꯤ ꯑꯣꯏꯕ ꯁꯥꯗꯨꯅ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯃꯇꯝ ꯂꯦꯟꯕ ꯇꯧꯗꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯔꯗꯤ ꯃꯥꯅ ꯅꯪꯒ ꯂꯣꯏꯅꯅꯤꯡꯒꯅꯤ ꯃꯈꯣꯏꯅ ꯑꯦꯟꯖꯣꯏ ꯇꯧꯅꯤ ꯅꯪꯒ ꯂꯣꯏꯅꯕ ꯐꯪꯕꯗꯣ ꯃꯇꯨꯡꯗꯁꯨ ꯅꯪꯒ ꯂꯣꯏꯅꯅꯤꯡꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯇꯣꯏꯅ ꯇꯧꯁꯟꯅꯗꯨꯅ ꯕꯤꯖꯤ ꯑꯣꯏꯕ ꯁꯥꯔꯕ ꯅꯈꯣꯏ ꯑꯅꯤꯃꯛꯇ ꯄꯨꯟꯕ ꯌꯥꯕꯒꯤ ꯃꯇꯝ ꯑꯍꯥꯡꯕ ꯐꯪꯉꯕꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯟꯁ ꯂꯩꯔꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯥꯅ ꯅꯪꯒ ꯄꯨꯟꯕꯗ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯔꯝꯃꯣꯏ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯇꯧꯍꯟꯕ ꯑꯃꯒꯨꯝ ꯐꯥꯎꯔꯝꯒꯅꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯃꯁꯤ ꯇꯧꯔꯗꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯣꯏꯅꯤ ꯅꯁꯥꯒꯤ ꯕꯥꯎꯟꯗꯔꯤꯁ ꯈꯔ ꯁꯦꯝꯗꯨꯅ ꯊꯝꯕꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯨꯠꯇ ꯃꯤ ꯑꯇꯣꯞꯄ ꯈꯪꯅ ꯆꯥꯟꯅꯕꯒ ꯑꯣꯏꯅ ꯃꯇꯝ ꯀꯥꯏꯊꯣꯛꯎꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯈꯪꯅꯤ ꯅꯪꯅ ꯃꯥꯕు ꯉꯥꯏꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯕ ꯑꯗꯨꯒ ꯃꯁꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯦꯞꯇ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯏ 2 ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯃꯈꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗ ꯁꯔꯨꯛ ꯌꯥꯔꯤꯗꯣ ꯐꯤꯖꯤꯀꯦꯜ ꯀꯅꯦꯛꯁꯟ ꯈꯛꯀꯤ ꯑꯣꯏꯕ ꯅꯪꯅ ꯅꯨꯡꯁꯤꯕ ꯄꯥꯔꯠꯅꯔꯒꯤꯗꯃꯛꯇ ꯁꯔꯨꯛ ꯌꯥꯕꯤꯕꯗꯧꯅ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕꯗꯁꯨ ꯃꯥꯅ ꯁꯔꯨꯛ ꯌꯥꯕ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯅ ꯂꯦꯚꯦꯜ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒ ꯀꯅꯦꯛ ꯇꯧꯅꯤꯡꯅꯤ ꯃꯈꯣꯏꯅ ꯄꯥꯝꯅꯤ ꯅꯪꯒꯤ ꯃꯇꯥꯡꯗ ꯄꯨꯝꯅꯃꯛ ꯈꯪꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕ ꯄꯥꯝꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯐꯤꯖꯤꯀꯦꯜ ꯀꯅꯦꯛꯁꯟ ꯈꯛꯀꯤ ꯈꯜꯂꯕ ꯑꯇꯩ ꯑꯃꯠꯇ ꯃꯉꯣꯟꯗ ꯏꯟꯇꯔꯦꯁ ꯑꯣꯏꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯤ ꯁꯥꯏꯟ ꯑꯃꯅꯤ ꯄꯥꯔꯠꯅꯔ ꯑꯃꯅ ꯅꯨꯡꯁꯤꯕ ꯐꯥꯎꯐꯝ ꯊꯣꯛꯄꯗꯣ ꯐꯥꯎꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯊꯨꯅ ꯐꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯐꯤꯖꯤꯀꯦꯜ ꯀꯅꯦꯛꯁꯟ ꯈꯛꯀꯤ ꯑꯣꯏꯔꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯅꯛꯁꯟꯅꯔꯛꯄꯁꯦ ꯃꯍꯧꯁꯥꯅꯤ ꯑꯗꯨꯕꯨ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯋꯥꯛ ꯇꯧꯅꯕ ꯃꯁꯤꯅ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯅꯤ 3 ꯊꯥꯒꯠ ꯋꯥꯍꯩꯁꯦ ꯑꯆꯧꯕ ꯄꯥꯝꯕꯩ ꯑꯃꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯕꯒꯤ ꯃꯁꯤ ꯇꯧꯕꯁꯤꯅ ꯇꯥꯛꯏ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕు ꯀꯦꯌꯔ ꯂꯧꯏ ꯑꯃꯗꯤ ꯊꯥꯒꯠꯂꯤ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯄꯥꯛꯅ ꯅꯪꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯤ ꯑꯆꯧꯕ ꯆꯥꯟꯁ ꯑꯃꯅꯤ ꯅꯪꯅ ꯈꯜꯂꯤꯕꯗꯧꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯁꯤ ꯑꯔꯥꯟꯕ ꯂꯣꯝꯗ ꯂꯥꯟꯅ ꯂꯧꯅꯨ ꯃꯤ ꯈꯔꯗꯤ ꯊꯥꯒꯠ ꯋꯥꯍꯩꯁꯦ ꯁꯤꯖꯤꯟꯅꯩ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯇ꯭ꯔꯤꯛ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯅꯨꯡꯁꯤꯌꯦꯅ ꯈꯜꯍꯟꯅꯕ ꯑꯗꯨꯅ ꯈꯨꯗꯛꯇ ꯍꯦꯛꯇ ꯈꯟꯒꯅꯨ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯅꯪꯕు ꯅꯨꯡꯁꯤꯗꯦꯅ ꯃꯥꯅ ꯅꯪꯕꯨ ꯇꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯇꯦꯅ ꯃꯁꯤ ꯈꯪꯖꯤꯜꯂꯨ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯁꯨ ꯃꯤ ꯑꯇꯩꯗꯧꯅ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯗ ꯍꯩꯕ ꯋꯥꯠꯂꯝꯕ ꯌꯥꯏ 4 ꯃꯈꯣꯏꯗ ꯄꯨꯔꯥ ꯗꯤꯄꯦꯟ ꯇꯧꯕꯗꯧꯅ ꯅꯪꯉꯣꯟꯗ ꯐꯥꯎꯍꯟꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯗꯔꯀꯥꯔ ꯑꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯗꯤꯄꯦꯟ ꯇꯧꯕ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯕꯨ ꯍꯦꯜꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗꯗꯤ ꯅꯪꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗ ꯗꯤꯄꯦꯟ ꯇꯧꯕ ꯐꯪꯒꯗꯕꯅꯤ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗ ꯑꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗ ꯃꯥꯅꯁꯨ ꯅꯪꯒꯤ ꯂꯩꯒꯗꯕꯅꯤ ꯃꯁꯤ ꯇꯧꯕꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯃꯄꯨꯡ ꯐꯥꯍꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯅꯤꯡꯕ ꯃꯥꯟꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯃꯈꯣꯏꯗ ꯄꯨꯔꯥ ꯗꯤꯄꯦꯟ ꯇꯧꯋꯦꯅ ꯐꯥꯎꯍꯜꯂꯕ ꯃꯁꯤ ꯁꯥꯏꯟ ꯑꯃꯅꯤ ꯃꯥꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯤ ꯃꯥꯅ ꯅꯪꯕꯨ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯏ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯨ ꯐꯪꯅꯕ ꯈꯛꯀꯤ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕꯗꯣ ꯀꯔꯤꯅꯣꯅ ꯀꯦꯌꯔ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯀꯥꯟꯗ ꯅꯪꯅ ꯇꯧꯒꯗꯕꯗꯤ ꯅꯁꯥꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯅꯪꯒꯤ ꯕꯥꯎꯟꯗꯔꯤ ꯁꯦꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯅꯪꯅ ꯗꯔꯀꯥꯔ ꯑꯣꯏ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯒꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯕꯨ ꯁꯔꯨꯛ ꯌꯥꯕꯤꯕ ꯉꯝꯕ
ꯅꯉꯣꯟꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯅꯠꯇꯕ 5. ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯕ ꯈꯛꯇꯗ ꯅꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯄ ꯃꯁꯤ ꯃꯔꯨ ꯑꯣꯏꯗꯦ ꯅꯈꯣꯏꯕꯥꯅꯤ ꯍꯁꯕꯦꯟ ꯋꯥꯏꯐ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯔꯥ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯃ ꯑꯅꯤꯗ ꯑꯃꯨꯛꯈꯛ ꯎꯅꯕ ꯑꯣꯏꯒꯦꯔꯥ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯀꯩꯗꯧꯅꯨꯡꯗ ꯅꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕ ꯍꯧꯔꯛꯇ꯭ꯔꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤꯔꯝꯗꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯗꯤ ꯅꯪꯒ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯒꯅꯤ ꯃꯈꯣꯏꯅ ꯈꯪꯅꯤꯡꯅꯤ ꯅꯪꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯄꯥꯝꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯅꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕ ꯍꯧꯗꯣꯔꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯅꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯝꯃꯀꯥꯟꯗ ꯈꯛ ꯅꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯑꯕ ꯃꯁꯤ ꯁꯥꯏꯟ ꯑꯃꯅꯤ ꯃꯥꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯅꯈꯣꯏꯕꯥꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕ ꯃꯤꯗꯨꯒ ꯇꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕ ꯄꯥꯝꯒꯅꯤ ꯃꯈꯣꯏꯅ ꯄꯥꯝꯅꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯅꯧ ꯑꯅꯧꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯅ ꯅꯪꯅꯗ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯧꯗꯣꯔꯛꯇ꯭ꯔꯕ ꯃꯁꯤ ꯑꯐꯕ ꯁꯥꯏꯟ ꯑꯃ ꯅꯠꯇꯦ 6. ꯃꯥꯅ ꯅꯪꯒ ꯀꯥꯏꯅꯅꯤꯡꯕ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯇꯥꯍꯧꯅꯤꯅ ꯄꯥꯈꯠꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯥꯏꯅꯩ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯔꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ कायहनबदी थौना यामना चंगी नंगी पार्टनरना नंगबु नुंगसिदे हाइबगी साइन अमदी माना नंगा कायननिंगबनी अदुबु मतोमदा ताहौगनीना पाखतपनी मसीदा सरुक यारिबा मी अनिमक्तुगी ओइना नुंगाइबा फिबमदि नत्ते अदुबु करिगुंबा नंगी पार्टनरना नंगबु नुंगसिरदी मखोइना रिलेशनशिप तो कायदनबा अंगंबा पुथोक्तुना मायोक्ननी रिलेशनशिप तो फगतनबा अरैबा फुदोक्तुना होननी अदुबु नंगी पार्टनरदुना मसागी दखनबा मसागी हैप्पीनेस खक्तगी खनबा ओइरदी मखोइना ममैथंगददी रिलेशनशिप तुदा लैनबा होननी अदुगा मसीदी नंगी ओइना अफबा नत्ते 7 पुनमकी मराल नंगोंदा सिबा करिगुंबा असोइबमा रिलेशनशिप तुदा थोलकपा कांदा मसी महौसानी कनागुंबा अमदा मराल सिनिंगबा अदुबु नंगी पार्टनरना मतम चुपदा असोइबा खुदिमकी नंगोंदा पुनमकी मराल सिरबा अदु ओइरदी माना नंगबु नुंगसिदे अमना अमबु नुंगसिनबा मी अनंबददी मसाना तौथोरकपा थबक खुदिमकी मसाना दायित्व लौई मखोइना खंगी रिलेशनशिप हाइबसे माइगै अनिमक्तगी सोइरकपा याय अदुबु असोइबदो सेमदोकनाबा होनगनी अदुबु नंगी पार्टनरना मतम चुपदा नंगोंदा खुदोंबि थिल्लदी मसी अफबा साइन नत्ते मसीना ताकपदी करिनो हाइबदा मखोइना दायित्व लौबगी थौना लैते हाइबा मखोइना करिगुंबा प्रॉब्लम यानदबा मा मायोक्नबा ngamde मपुंग फारबा मी अमदौना अदुना नंगोंदो ओइना पुनमकी मराल सिरिबनी 8 मखोइना रिलेशनशिप तो रेस्पेक्ट तौदे रेस्पेक्ट से मरु ओइबा मचंग अमनी रिलेशनशिप अमहेक्तगी अदुबु पार्टनर अमना रिलेशनशिप तो रेस्पेक्ट तौद्रबा नत्रगा माना नंगबु रेस्पेक्ट तौद्रबा मसी अफबा साइन अमा नत्ते करिगुंबा नंगी पार्टनर्स तुना मी अतै उनबदा बाउंड्री सेमद्रबा नत्रगा रिलेशनशिप अमदा लैना लैना तोइना मी अतैगा केनबा खतपा तौरबा मदु ओइरदी मसी लैरिबा रिलेशनशिप तुबो रेस्पेक्ट तौदबनी अदुगा नंगी पार्टनरना मतम चुपदा नंगी फीलिंगी खंदना मसागी तहाना मांगदा थमबा मसीजु नंगबु रेस्पेक्ट तौदबनी मखोइना खलंबा याय मखोइना तौनिंगबा तौबा याय अदुगा नंगबु थमनिंगबा मओंगदा थंबा याय अदुबु मसी हेल्दी ओइबा रिलेशनशिप नते 9 मखोइना होनदबा नुंगसिनरिबा मी अमना होननी अदुगा मखोइना केयर लौबा मी अमबु नुंगाइहन्नबा होननी अदुगा रिलेशनशिप तो याइफनबा होननी अदुबु पार्टनर अमना कैमता थवा साद्रबा नत्रगा रिलेशनशिप तो फगतनबा होनद्रबा अदु ओइरदी मसी साइन अमनी नंगबु नुंगसिदे हाइबगी नंगी पार्टनरना कैमता थवा साद्रबा रिलेशनशिप तो फगतनबा जु होनद्रबा मसी तौबसिना ममैथंगददी रिलेशनशिप तो काहिनगनी 10 नंगना हरावगेरा सावगेरा माना केयर लौदबा नंगबु नुंगसिबा पार्टनर अमना मतम चुपदा नंगी हराव नुंगाइबा पामगनी अदुगा सुंगसोय सोयदना नंगबु नुंगाइरिब्रा खन्नी अदुबु नंगी पार्टनरना कैदौनुंगदा नंगी फीलिंग्स की खंद्रबा नत्रगा नंगना हरावबा मतमदा कैदौनुंगदा हरावना उद्रबा मसी अफबा खुदम नत्ते नुंगसिबदा सरुक यारिबा मी खैना अमना अमबु हराव नुंगाइना लेहनिंगनी मखोइना पामनी नंगना नोकपा येंगबा अदुना नंगी पार्टनरना नंगी हैप्पीनेस की केयर लौद्रबा मसीना ताई माना नंगबु नुंगसिदे हाइबा कंक्लूजन मसी अरुबु ओइबा याय नंगी पार्टनरना नंगबु नुंगसिब्रा हाइबा अदुबु नंगना सिगी साइन खैजे खंगदी नंगना खंगनी कनागुंबा अमना तौसनद्रिब्रा नत्रगा तसेना नंगबु नुंगसिरिब्रा हाइबा करिगुंबा नंगी पार्टनरना सिगी साइन म्याजगी मरक्तगी अमे हेक्ता उल्लबा अदु ओइरदि नंगी रिलेशनशिप तो अमुक हन्ना नैनबगी मतम चारंबा याय अदुगा नसाना थंदा वाहंग हंगजौ मखा ताना मागा लोइननिंगिबा हाइबदो
ꯑꯗꯨꯕꯨ ꯆꯥꯟꯕꯤꯗꯨꯅ ꯃꯁꯤ ꯈꯪꯖꯤꯜꯂꯨ, ꯃꯤ ꯍꯥꯏꯕꯁꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕ, ꯄꯥꯝꯖꯕ ꯐꯣꯡꯗꯣꯛꯄꯁꯤꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯟꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯒꯤ ꯁꯥꯏꯟꯈꯩꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯅꯝꯕ ꯎꯠꯊꯣꯔꯛꯑꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯤ ꯆꯥꯡ ꯋꯥꯡꯏ, ꯅꯪꯅ ꯈꯜꯂꯨꯔꯤꯕꯗꯨꯒ ꯀꯥꯟꯅꯗꯅ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯥꯌꯣꯛꯅꯕꯗ ꯑꯋꯥꯕ ꯑꯣꯏꯕ ꯌꯥꯏ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ꯫ ꯑꯗꯨꯕꯨ ꯌꯥꯔꯤꯈꯩ ꯁꯤꯒꯤ ꯑꯁꯦꯡꯕꯁꯦ ꯅꯪꯅ ꯊꯨꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯤꯈꯩ ꯅꯈꯣꯏꯕꯥꯅꯤꯃꯛꯀꯤ ꯑꯐꯕ ꯑꯣꯏꯅꯤ꯫